ꯑꯉꯥꯡꯅ ꯌꯥꯝ ꯍꯪꯉꯣꯅ ꯍꯥꯏꯕꯤꯔꯛꯄ ꯍꯥꯏꯇꯥꯔꯦ ꯀꯣꯔꯤꯌꯥꯒꯤ ꯕꯦꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯦꯄꯣꯞ ꯂꯩꯗꯅ ꯑꯗ ꯀꯔꯝꯕ ꯁ꯭ꯇꯥꯏꯜꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯦꯚꯣꯔꯥꯏꯠ ꯑꯣꯏꯕꯤꯕꯅꯣꯅ ꯀꯌꯥ ꯑꯩꯉꯣꯟꯗ ꯍꯪꯉꯣꯅ ꯑꯝꯇꯪ ꯍꯪꯕꯤꯌꯣꯅ ꯑꯝꯇꯪ ꯍꯥꯏꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝꯇꯪ ꯍꯥꯏꯕꯤꯌꯨ ꯚꯤꯌꯔꯗ ꯄꯨꯟꯅ ꯑꯉꯥꯡꯗꯨꯁꯨ ꯇꯥꯕꯤꯅꯕ ꯁꯤꯁꯦ ꯌꯥꯝ ꯍꯪꯉꯦ ꯑꯩꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯃꯣꯏꯒꯤ ꯀꯦꯄꯣꯞꯀꯤ ꯐꯦꯟꯈꯩꯁꯦ ꯑꯍꯥꯟꯕ ꯀꯣꯏꯁꯟꯁꯦ ꯁꯤꯅꯦꯕ ꯍꯥꯏꯗꯤ ꯃꯣꯏꯅ ꯄꯥꯝꯕꯗꯨꯒ ꯃꯥꯟꯅꯔꯝꯃꯗꯤ ꯃꯣꯏꯁꯦ ꯍꯔꯥꯎꯗꯣꯏꯅꯦꯕ ꯑꯗꯨꯃꯥꯏꯅ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗ ꯌꯪ ꯃꯥꯏꯟ ꯁꯦꯡ ꯇꯣꯛꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗ ꯑꯩꯅ ꯍꯦꯛ ꯍꯪꯕ ꯀꯣꯏꯁꯟ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯣꯅꯤꯌꯥꯒꯤ ꯗ꯭ꯔꯤꯝꯁꯦ ꯁꯤꯁꯦ ꯂꯥꯏꯔꯤꯛ ꯇꯝꯂꯤꯉꯩ ꯃꯇꯝꯁꯤꯗ ꯀꯔꯤ ꯑꯣꯏꯕꯤꯔꯝꯃꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯣꯡꯕ ꯅꯥꯏꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯗꯤ ꯀꯔꯤ ꯀꯔꯤ ꯃꯇꯥꯡꯗꯨꯗ ꯂꯧꯈꯤꯕ ꯑꯗꯨꯒꯨꯝꯕ ꯗ꯭ꯔꯤꯝꯗꯣ ꯑꯗꯨꯝ ꯑꯣꯏꯕꯤꯔꯤꯕ꯭ꯔꯥ ꯑꯗꯨꯒꯤ ꯃꯇꯥꯡ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯑꯩꯒꯤ ꯗ꯭ꯔꯤꯝꯁꯦ ꯍꯥꯏꯗꯤ ꯁ꯭ꯇꯦꯕꯜ ꯑꯣꯏꯗꯦ ꯍꯥꯏꯗꯤ ꯄꯣꯠ ꯑꯃꯈꯛꯇꯪꯗ ꯁꯤ ꯑꯣꯏꯅꯤꯡꯉꯦ ꯍꯥꯏꯔꯒꯗꯤ ꯂꯥꯛꯇꯦ ꯑꯩꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯗꯨꯒ ꯍꯣꯏ ꯑꯦꯄꯥꯔꯠ ꯐ꯭ꯔꯣꯝ ꯑꯩꯒꯤ ꯖꯒꯣꯏ ꯁꯥꯕ ꯑꯗꯨꯒ ꯐꯤꯜꯝ ꯑꯩꯒꯤ ꯑꯦꯛꯇꯤꯡ ꯂꯥꯏꯟꯁꯦ ꯁꯤꯅ ꯑꯩꯒꯤ ꯇꯣꯉꯥꯟꯕ ꯑꯗꯨꯝ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯃ ꯑꯣꯏꯅ ꯊꯝꯈ꯭ꯔꯦ ꯇꯣꯉꯥꯟꯕ ꯑꯃ ꯑꯗꯣ ꯄ꯭ꯔꯣꯐꯦꯁꯟ ꯑꯣꯏꯅ ꯑꯃ ꯊꯝꯈ꯭ꯔꯦꯕ ꯁꯣꯔꯤ ꯑꯗꯨꯗ ꯄꯤꯛꯏꯉꯩꯗꯗꯤ ꯑꯩꯁꯦ ꯑꯦꯌꯔ ꯍꯣꯁꯇꯦꯁ ꯑꯣꯏꯕ ꯄꯥꯝꯃꯝꯃꯦ ꯑꯃꯨꯛꯀ ꯀ꯭ꯂꯥꯁ 6-8 ꯐꯥꯎꯗꯤ ꯑꯗꯨꯝ ꯑꯦꯌꯔ ꯍꯣꯁꯇꯦꯁ ꯑꯣꯏꯒꯦꯅ ꯈꯜꯂꯝꯃꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯑꯗꯨꯝ ꯑꯩꯒꯤ ꯑꯦꯝ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯗ꯭ꯔꯤꯝꯁꯦ ꯑꯗꯨꯝ ꯆꯦꯟꯖ ꯇꯧꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯜ ꯃꯈꯜ ꯑꯣꯏꯒꯦ ꯈꯟꯈ꯭ꯔꯦ ꯌꯥꯝ ꯌꯥꯝꯃꯦ ꯑꯩꯅ ꯑꯣꯏꯒꯦ ꯈꯟꯕꯁꯦ ꯑꯗꯨꯒ ꯀꯣꯟꯅꯗꯤ ꯑꯩꯅ ꯁꯨꯝ BA ꯇꯧꯔꯛꯄ ꯃꯇꯥꯡ ꯑꯗꯨꯒ 12 ꯂꯣꯏꯔꯛꯄ ꯃꯇꯥꯡꯁꯦ ꯈꯤꯇꯪ ꯒꯦꯞ ꯂꯩꯉꯩꯁꯤꯗ ꯁꯨꯝ ꯑꯩꯅ ꯁꯤꯚꯤꯜ ꯁꯔꯚꯤꯁ ꯂꯥꯏꯟꯁꯦ ꯁꯨꯝ ꯆꯪꯒꯦꯅ ꯈꯜꯂꯛꯑꯦ ꯑꯗꯨꯗ ꯁꯨꯝ ꯈꯤꯇꯪ ꯑꯗꯨꯗ ꯀꯥ ꯍꯦꯟꯅ ꯏꯟꯇꯔꯦꯁ ꯑꯣꯏꯈꯤꯕ ꯑꯗꯨꯅ ꯑꯗꯨ ꯑꯣꯏꯅꯗꯤ ꯑꯩꯒꯤ ꯑꯦꯝ ꯑꯣꯏꯅ ꯐꯖꯅ ꯊꯝꯃꯦ ꯑꯗꯣ ꯑꯗꯨꯒꯤ ꯈꯤꯇꯪ ꯑꯩꯒꯤ ꯑꯦꯝ ꯏꯟ ꯂꯥꯏꯐꯅꯦ ꯍꯥꯏꯔꯒꯁꯨ ꯑꯩ ꯑꯇꯣꯞꯄ ꯃꯌꯥꯝ ꯇꯧꯅꯤꯡꯉꯦ ꯃꯔꯛꯇ ꯁꯨꯝ ꯑꯦꯛꯖꯥꯝꯄꯜ ꯑꯩ ꯍꯧꯖꯤꯛ ꯑꯦꯛꯇꯤꯡ ꯂꯥꯏꯟꯗ ꯆꯪꯉꯦ ꯑꯗꯨꯒ ꯍꯣꯏ ꯂꯥꯏꯔꯤꯛꯁꯨ ꯇꯝꯃꯤ ꯑꯗꯨꯒ ꯑꯦꯛꯇꯤꯡ ꯂꯥꯏꯟ ꯆꯪꯉꯦꯅ ꯑꯩ ꯕ꯭ꯂꯣꯒꯔ ꯑꯣꯏꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦꯕ ꯑꯗꯣ ꯑꯩ ꯑꯗꯨꯝ ꯑꯩ ꯏꯁꯥꯒꯤ ꯑꯣꯟ ꯆꯦꯅꯦꯜ ꯑꯗꯨꯝ ꯍꯥꯡꯉꯦ ꯑꯩꯅ ꯍꯪꯖꯅꯤꯡꯉꯤꯁꯦ ꯐꯤꯜꯝꯗ ꯑꯩꯈꯣꯏꯒꯤ ꯀꯔꯝꯕ ꯐꯤꯜꯝꯅ ꯀꯔꯝꯕ ꯖꯣꯅꯔꯅ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯟ ꯃꯨꯚꯤ ꯑꯣꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯝꯕ ꯔꯣꯃꯥꯟꯇꯤꯛꯅ ꯄꯥꯝꯕ꯭ꯔꯥ ꯗ꯭ꯔꯃꯥꯅ ꯄꯥꯝꯕ꯭ꯔꯥ ꯀꯔꯝꯕ ꯐꯤꯜꯝꯒꯤ ꯂꯥꯏꯟꯁꯤꯗꯅ ꯍꯦꯟꯅ ꯄꯥꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯏꯁꯩꯁꯤꯗꯁꯨ ꯀꯔꯝꯕ ꯖꯣꯅꯔꯅ ꯔꯣꯛ ꯄꯥꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯈꯤꯇꯪ ꯁꯤꯁꯦ ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤꯒꯤꯗ ꯍꯥꯏꯔꯒꯗꯅꯦ ꯃꯅꯤꯄꯨꯔꯤ ꯍꯥꯟꯅ ꯍꯥꯏꯕꯤꯌꯨ ꯃꯅꯤꯄꯨꯔꯤꯒꯤꯗꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯗꯅ ꯀꯩꯅꯣ ꯐꯦꯃꯤꯂꯤꯒꯨꯝꯕꯒꯤ ꯃꯔꯝ ꯐꯦꯃꯤꯂꯤ ꯗ꯭ꯔꯃꯥ ꯍꯣꯏ ꯑꯗꯨꯒꯨꯝꯕꯗ ꯑꯌꯥꯝꯕ ꯄꯥꯝꯃꯦ ꯑꯗꯨꯒ ꯕꯣꯂꯤꯋꯨꯗꯇꯤ ꯌꯦꯡꯗꯦ ꯍꯣꯂꯤꯋꯨꯗꯀꯤꯗꯅ ꯍꯣꯂꯤꯋꯨꯗꯀꯤꯗꯗꯤ ꯔꯣꯃꯥꯟꯇꯤꯛ ꯍꯥꯏ ꯔꯣꯃꯥꯟꯁꯀꯨꯝꯕꯁꯦ ꯌꯥꯝ ꯇꯥꯡꯅ ꯐꯪꯉꯦꯀꯣ ꯑꯗꯣ ꯌꯥꯝ ꯇꯥꯡꯅ ꯐꯪꯕꯅꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩ ꯑꯗꯨꯗꯗꯤ ꯀꯥ ꯍꯦꯟꯅ ꯀꯩꯅꯣ ꯂꯨꯞꯁꯜꯂꯨꯗ꯭ꯔꯦ ꯑꯗꯨꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯊ꯭ꯔꯤꯂꯔꯒꯨꯝꯕ ꯑꯗꯩꯗꯤ ꯑꯌꯥꯝꯕ ꯂꯣꯏꯅꯃꯛ ꯌꯦꯡꯉꯦ ꯑꯩꯗꯤ ꯍꯥꯏꯗꯤ ꯈꯥꯏꯗꯣꯛꯇꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯅꯨꯄꯤ ꯃꯆꯥ ꯑꯩꯈꯣꯏꯅ ꯌꯦꯡꯅꯔꯤꯕ ꯀꯣꯔꯤꯌꯟ ꯗ꯭ꯔꯃꯥ ꯍꯣꯏ ꯀꯣꯔꯤꯌꯟ ꯗ꯭ꯔꯃꯥꯗꯁꯨ ꯊꯥꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯗꯤ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏ ꯔꯣꯃꯥꯟꯁ ꯍꯥꯏ ꯁ꯭ꯀꯨꯜ ꯗ꯭ꯔꯃꯥ ꯑꯗꯨꯝꯕ ꯉꯥꯛꯇ ꯌꯦꯡꯉꯝꯃꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯗꯨꯔꯣꯝꯗ ꯑꯃꯨꯛ ꯀꯌꯥ ꯏꯟꯇꯔꯦꯁ ꯌꯥꯎꯔꯛꯇ꯭ꯔꯦ ꯇꯣꯉꯥꯟꯕ ꯍꯧꯖꯤꯛ ꯀꯣꯔꯤꯌꯟ ꯗ꯭ꯔꯃꯥ ꯍꯥꯏꯔꯁꯨ ꯃꯣꯏ ꯈꯤꯇꯪ ꯏꯝꯄ꯭ꯔꯨꯚ ꯑꯣꯏꯔꯛꯑꯦ ꯃꯌꯥꯝ ꯃꯈꯜ ꯃꯈꯜ ꯊꯣꯛꯂꯛꯑꯦ ꯃꯣꯏꯗꯁꯨꯀꯣ ꯊ꯭ꯔꯤꯂꯔ ꯑꯣꯏꯕ ꯑꯗꯒꯤꯗꯤ ꯈꯤꯇꯪ ꯐꯦꯟꯇꯁꯤꯔꯣꯝꯗ ꯆꯪꯉꯛꯄ ꯑꯗꯨ ꯃꯌꯥꯝ ꯊꯣꯛꯂꯛꯑꯦ ꯑꯗꯣ ꯑꯗꯨꯔꯣꯝꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯀꯣꯔꯤꯌꯟꯒꯤ ꯗ꯭ꯔꯃꯥꯒꯤ ꯁꯤꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯁꯥꯇ꯭ꯔ ꯂꯩ ꯁꯥꯇ꯭ꯔ ꯑꯉꯥꯡꯁꯤꯡ ꯑꯩ ꯑꯗꯨꯝ ꯑꯣꯖꯥ ꯑꯗꯨꯝ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯑꯉꯥꯡ ꯑꯃꯅ ꯌꯥꯝ ꯍꯪꯉꯣꯅ ꯍꯥꯏꯕꯤꯔꯛꯄ ꯍꯥꯏꯇꯥꯔꯦ ꯀꯣꯔꯤꯌꯥꯒꯤ ꯕꯦꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯦꯄꯣꯞ ꯂꯩꯗꯅ ꯑꯗ ꯀꯔꯝꯕ ꯁ꯭ꯇꯥꯏꯜꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯦꯚꯣꯔꯥꯏꯠ ꯑꯣꯏꯕꯤꯕꯅꯣꯅ ꯀꯌꯥ ꯑꯩꯉꯣꯟꯗ ꯍꯪꯉꯣꯅ ꯑꯝꯇꯪ ꯍꯪꯕꯤꯌꯣꯅ ꯑꯝꯇꯪ ꯍꯥꯏꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝꯇꯪ ꯍꯥꯏꯕꯤꯌꯨ ꯚꯤꯌꯔꯗ ꯄꯨꯟꯅ ꯑꯉꯥꯡꯗꯨꯁꯨ ꯇꯥꯕꯤꯅꯕ ꯁꯤꯁꯦ ꯌꯥꯝ ꯍꯪꯉꯦ ꯑꯩꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯃꯣꯏꯒꯤ ꯀꯦꯄꯣꯞꯀꯤ ꯐꯦꯟꯈꯩꯁꯦ ꯑꯍꯥꯟꯕ ꯀꯣꯏꯁꯟꯁꯦ ꯁꯤꯅꯦꯕ ꯍꯥꯏꯗꯤ ꯃꯣꯏꯅ ꯄꯥꯝꯕꯗꯨꯒ ꯃꯥꯟꯅꯔꯝꯃꯗꯤ ꯃꯣꯏꯁꯦ ꯍꯔꯥꯎꯗꯣꯏꯅꯦꯕ ꯑꯗꯨꯃꯥꯏꯅ ꯑꯗꯣ ꯑꯩ ꯑꯁꯦꯡꯕꯩꯗꯤ ꯀꯦꯄꯣꯞꯇ ꯍꯥꯏꯗꯤ ꯃꯣꯏ ꯃꯈꯜ ꯃꯈꯜꯅꯦ ꯂꯣꯏꯅꯃꯛ ꯄꯥꯝꯃꯦ ꯇꯁꯦꯡꯅ ꯍꯥꯏꯗꯤ ꯂꯣꯏ ꯄꯥꯝꯃꯦ ꯍꯥꯏꯗꯤ ꯇꯁꯦꯡꯅ ꯂꯣꯏ ꯄꯥꯝꯃꯦ ꯑꯗꯨꯗ ꯂꯣꯏ ꯅꯨꯡꯉꯥꯏꯌꯦꯗꯣ ꯍꯣꯏ ꯑꯗꯨꯗ ꯑꯩꯅ ꯀꯥ ꯍꯦꯟꯅ ꯈꯤꯇꯪ ꯑꯩꯅ ꯀꯨꯏꯔꯤꯉꯩ ꯊꯥꯏꯅꯉꯩꯗꯒꯤ ꯑꯗꯨꯝ ꯇꯥꯔꯛꯄꯗꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯣ ꯍꯥꯏꯅ ꯑꯃ ꯂꯩ ꯑꯗꯨꯅ ꯑꯦꯛꯁꯣꯗ ꯌꯥꯎꯕ ꯃꯣꯏ ꯃꯦꯝꯕꯔꯗ ꯑꯃ ꯌꯥꯎꯋꯦ ꯀꯥꯏ ꯍꯥꯏꯅ ꯑꯗꯨꯗꯣ ꯑꯩꯒꯤ ꯕꯥꯏꯌꯁ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕꯅꯦ ꯑꯗꯨꯅ ꯃꯣꯏ ꯑꯦꯛꯁꯣꯒꯤ ꯐꯦꯟꯈꯩ ꯑꯩꯈꯣꯏꯁꯦ ꯑꯦꯛꯁꯣ ꯑꯦꯜ ꯀꯧꯋꯦ ꯑꯗꯨꯅ ꯑꯩꯁꯦ ꯑꯦꯛꯁꯣ ꯑꯦꯜꯅꯦ ꯁꯣꯅꯤꯌꯥ ꯔꯦꯄꯤꯗ ꯐꯥꯌꯔ ꯔꯥꯎꯟꯒꯤ ꯅꯤꯌꯣꯝꯕꯨꯗꯤ ꯑꯗꯨꯝ ꯑꯣꯕꯤꯌꯁ ꯑꯣꯏꯅ ꯑꯗꯨꯝ ꯈꯪꯕꯤꯔꯝꯃꯅꯤꯀꯣ ꯑꯩꯅ ꯀꯣꯏꯁꯟꯁꯦ ꯌꯥꯝ ꯊꯨꯅ ꯍꯪꯖꯔꯛꯑꯅꯤ ꯑꯗꯨꯒ ꯐꯨꯜ ꯑꯣꯐ ꯐꯥꯏꯌꯔ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯈꯨꯝꯕꯤꯔꯛꯑꯣ ꯑꯍꯥꯟꯕ ꯑꯣꯏꯅ
ꯀꯩꯒꯨꯝꯕ ꯅꯤꯛꯅꯦꯝ ꯌꯨꯝꯗꯒ ꯀꯧꯕ ꯑꯗꯨꯒ ꯅꯤꯛꯅꯦꯝ ꯍꯥꯏꯁꯦ ꯌꯨꯝꯗ ꯀꯧꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯑꯦꯅꯣꯏ ꯑꯣꯏꯍꯟꯕ ꯍꯥꯏꯇꯥꯔꯦ ꯀꯧꯔꯒ ꯌꯥꯝꯅ ꯇꯥꯅꯤꯡꯗꯕ ꯑꯃ ꯂꯩꯗꯥꯏꯅꯦ ꯇꯣꯂꯨꯃꯨꯒꯥꯏ ꯀꯧꯁꯟꯕꯤ ꯂꯩꯗꯥꯏꯅꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯨꯝꯕ ꯃꯤꯡꯒ ꯂꯩꯕꯤꯕ꯭ꯔꯥ ꯀꯩ ꯀꯧꯏ ꯔꯥꯁꯤ ꯇꯣꯝꯕꯤ ꯔꯥꯁꯤ ꯇꯣꯝꯕꯤ ꯑꯣꯀꯦ ꯃꯊꯪꯒꯤ ꯀꯣꯏꯁꯟꯁꯤꯅ ꯋꯤꯌꯔꯗꯦꯁ ꯍꯦꯕꯤꯠ ꯌꯨ ꯍꯦꯞ ꯍꯦꯕꯤꯠꯁꯦ ꯌꯥꯝꯅ ꯋꯤꯌꯔꯗ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯍꯦꯕꯤꯠꯀꯨꯝꯕ ꯂꯩꯇꯥꯔꯒꯗꯤ ꯌꯥꯝ ꯊꯨꯅ ꯈꯨꯝꯗꯣꯏꯅꯦ ꯀꯩꯅꯣ ꯑꯣ ꯑꯗꯨꯝ ꯀꯩꯅꯣꯗ ꯑꯩ ꯃꯤꯠ ꯀꯩꯅꯣ ꯇꯧꯕ ꯃꯤꯠꯁꯦ ꯑꯗꯨꯝ ꯃꯤꯠ ꯁꯣꯛꯄꯒꯤꯔ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯗꯨꯝ ꯍꯥꯏꯅ ꯇꯧꯔꯒ ꯑꯃ ꯐꯦꯁꯤꯌꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁꯟ ꯑꯃ ꯇꯧꯋꯦ ꯁꯤ ꯃꯔꯛ ꯃꯔꯛꯇ ꯃꯤꯠꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯀꯥꯟ ꯇꯧꯕ ꯑꯗꯨ ꯃꯤ ꯃꯃꯥꯡꯗ ꯑꯗꯨꯝ ꯇꯧꯔꯨꯕ ꯑꯗꯣ ꯃꯤꯅꯗꯤ ꯐꯖꯩꯅ ꯍꯥꯏꯕꯤꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯐꯤꯜꯝ ꯑꯩꯈꯣꯏꯒꯤ ꯃꯣꯔ ꯗꯦꯟ 5 ꯇꯥꯏꯝꯁꯇꯒꯤ ꯍꯦꯟꯅꯒ ꯌꯦꯡꯕ ꯐꯤꯜꯝ ꯃꯃꯤꯡ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯀꯩ ꯌꯥꯝ ꯄꯥꯝꯕ ꯐꯤल्म ꯀꯣ ꯁ꯭ꯄꯥꯏꯗꯔꯃꯦꯟ ꯑꯗꯨꯒ ꯂꯤꯞꯁꯇꯤꯛ ꯁꯦꯗ ꯌꯨ ꯋꯦꯌꯔ ꯗ ꯃꯣꯁט ꯑꯣꯐꯟ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯏꯅ ꯀꯩꯅꯣ ꯂꯤꯞꯁꯇꯤꯛ ꯁꯦꯠꯁꯦ ꯀꯩꯅꯣꯗꯣ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯃꯆꯨꯁꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦꯕ ꯅ꯭ꯌꯨꯠ ꯀꯂꯔ ꯑꯌꯥꯝꯕ ꯅ꯭ꯌꯨꯠ ꯀꯂꯔꯗ ꯑꯣꯏꯕ ꯁꯣꯝꯅ ꯈꯟꯕꯤꯕ ꯁꯣꯅꯤꯌꯥꯅ ꯈꯟꯕꯤꯕ ꯁꯤꯒꯤ ꯍꯩꯅꯕꯤꯁꯤ ꯑꯃꯇꯪꯗꯤ ꯑꯩ ꯊꯥꯗꯣꯛ ꯇꯥꯔꯒꯗꯤ ꯆꯦꯟꯖ ꯇꯧ ꯇꯥꯔꯒꯗꯤ ꯌꯥꯝ ꯐꯅꯤꯒꯗꯤ ꯈꯟꯕꯤꯕ ꯆꯦꯟꯖ ꯇꯧꯕꯗꯤ ꯉꯝꯗꯕꯒ ꯂꯩ ꯇꯥꯔꯒꯗꯤ ꯀꯔꯤ ꯑꯣꯏꯕꯤ ꯁꯤꯁꯦ ꯑꯩꯒꯤ ꯃꯦꯟꯇꯦꯜꯂꯤ ꯀꯩꯅꯣ ꯇꯧꯕꯁꯦ ꯍꯥꯏꯗꯤ ꯋꯥ ꯑꯃ ꯈꯤꯇꯪ ꯀꯩꯅꯣꯃ ꯄꯣꯠ ꯑꯃꯈꯛꯇ ꯌꯥꯝꯅ ꯁꯥꯡꯅ ꯈꯟꯖꯤꯟꯕ ꯑꯩꯒꯤ ꯋꯥꯈꯜ ꯁꯤ ꯇꯧꯔꯗꯤ ꯁꯤ ꯇꯧꯅꯤ ꯁꯤ ꯇꯧꯔꯗꯤ ꯁꯤ ꯇꯧꯅꯤꯅ ꯑꯗꯨꯝ ꯆꯠꯊꯣꯛꯏꯕ ꯌꯥꯝ ꯁꯥꯡꯅ ꯈꯟꯖꯟꯕ ꯁꯤꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯋꯥꯏ ꯑꯗꯣ ꯁꯦꯝꯗꯣꯛꯄꯁꯨ ꯉꯝꯗꯦ ꯑꯗꯨ ꯈꯛꯇꯪ ꯁꯦꯝꯗꯣꯛꯄ ꯉꯝꯃꯗꯤ ꯐꯅꯤꯅ ꯈꯜꯂꯦ ꯌꯥꯝ ꯐꯔꯅꯤ ꯈꯜꯂꯦ ꯁꯣꯝꯗ ꯍꯪꯈꯤꯕ ꯀꯣꯏꯁꯟꯁꯤꯡꯁꯤꯗ ꯑꯩꯅ ꯏꯟꯇꯔꯚ꯭ꯌꯨ ꯃꯌꯥꯝꯁꯨ ꯇꯧꯕꯤꯔꯝꯕꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯤꯌꯔꯗ ꯑꯣꯏꯕ ꯀꯣꯏꯁꯟ ꯍꯪꯕꯒ ꯌꯥꯎꯕ ꯈ꯭ꯋꯥꯏꯗꯒꯤ ꯋꯤꯌꯔꯗ ꯑꯣꯏꯕ ꯀꯣꯏꯁꯟ ꯋꯤꯌꯔꯗ ꯑꯣꯏꯕ ꯀꯣꯏꯁꯟꯁꯦ ꯉꯁꯤ ꯐꯥꯎꯕꯗꯤ ꯌꯥꯎꯗ꯭ꯔꯤ ꯍꯪꯗ꯭ꯔꯤ ꯁꯤ ꯍꯪꯉꯤꯁꯤꯅ ꯑꯣꯏꯔꯦ ꯃꯊꯪꯗ ꯈꯨꯝꯅꯕ ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯗ ꯇꯝꯃꯛꯄ ꯃꯇꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯅꯗꯕ ꯁꯕꯖꯦꯛꯀ ꯂꯩꯕꯤꯕ꯭ꯔꯥ ꯍꯩꯅꯗꯕ ꯁꯕꯖꯦꯛ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯅꯗꯕ ꯁꯕꯖꯦꯛꯁꯦ ꯀꯩꯅꯣ ꯍꯩꯅꯗꯕꯗꯨꯕꯨ ꯕꯥꯏꯑꯣꯂꯣꯖꯤ ꯑꯣꯀꯦ ꯑꯗꯨ ꯇꯥꯔꯒ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯇꯧꯔꯤꯕ ꯊꯕꯛ ꯃꯌꯥꯝ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯤꯝ ꯃꯌꯥꯝꯁꯦ ꯁꯤꯒꯤ ꯑꯦꯅꯔꯖꯤꯁꯦ ꯀꯥꯏꯗꯒꯤ ꯂꯧꯔꯤꯅ ꯈꯜꯂꯤ ꯍꯥꯏꯗꯤ ꯑꯦꯅꯔꯖꯤꯁꯦ ꯏꯁꯥꯗ ꯂꯩꯕ ꯑꯦꯅꯔꯖꯤꯁꯦ ꯀꯥꯏꯗꯩꯅꯣꯅ ꯈꯟꯕꯤ ꯀꯥꯏꯗꯒꯤ ꯈꯟꯕꯤ ꯁꯤ ꯑꯗꯨꯝ ꯃꯁꯥ ꯃꯁꯥ ꯍꯥꯏꯗꯤ ꯀꯩꯗꯒꯤ ꯑꯦꯅꯔꯖꯤ ꯂꯧꯕꯅꯣ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯑꯩ ꯅꯨꯡꯇꯤꯒꯤ ꯍꯧꯒꯠꯀꯅꯤ ꯑꯩ ꯅꯨꯡꯇꯤꯒꯤ ꯇꯧꯅꯤ ꯀꯥꯏꯅ ꯈꯜꯂꯤꯕ ꯑꯩꯈꯣꯏꯒꯤ ꯀꯟꯁꯤꯁꯇꯦꯟꯁꯤ ꯑꯃ ꯂꯩꯔꯤꯁꯦ ꯁꯤꯁꯦ ꯁꯤꯕꯨꯗꯤ ꯑꯩ ꯏꯁꯥꯒꯤ ꯇꯣꯉꯥꯟꯕ ꯗ꯭ꯔꯤꯝ ꯍꯥꯏꯗꯤ ꯑꯩ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯑꯗꯨꯒ ꯍꯌꯦꯡ ꯑꯗꯨꯝ ꯑꯩꯒꯤ ꯋꯥꯈꯜꯗ ꯐ꯭ꯌꯨꯆꯔꯁꯦ ꯑꯩꯅ ꯑꯗꯨꯝ ꯄꯨꯡꯁꯦꯝ ꯁꯦꯝꯖꯜꯂꯦꯕ ꯑꯩ ꯋꯥꯈꯜꯗ ꯍꯣꯏ ꯑꯗꯨꯝ ꯑꯩꯅ ꯌꯥꯝ ꯄꯥꯝꯕꯗꯣ ꯑꯗꯨ ꯑꯣꯏꯍꯜꯂꯦ ꯑꯗꯨ ꯑꯣꯏꯅꯕꯅ ꯍꯥꯏꯔꯒ ꯑꯗꯨꯝ ꯏꯅꯔꯖꯤꯁꯦ ꯂꯧꯋꯦ Okay. What is the secret about your amazing hair? It's not amazing. Yeah. ꯍꯥꯟꯅꯕꯨꯗꯤ ꯐꯔꯝꯃꯦ ꯑꯩꯅ ꯑꯌꯥꯝꯕ ꯎꯈꯤꯕꯗꯣ ꯗꯣꯟ ꯀꯩꯅꯣꯗꯅꯦ 2011ꯒꯤꯁꯦ ꯁꯤꯗꯩꯁꯤꯗ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯗ꯭ꯔꯦꯁ ꯑꯃ ꯁꯦꯠꯂ ꯁꯝ ꯌꯥꯝ ꯁꯥꯡꯅ ꯂꯥꯛꯑꯦꯕꯀꯣ ꯑꯩꯅ ꯎꯕ ꯃꯇꯝꯁꯤꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯗꯤ ꯁꯥꯡꯉꯤ ꯑꯗꯨꯗꯗꯤ ꯐꯔꯤ ꯑꯗꯨꯗꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯕꯅꯤꯅ ꯀꯂꯔ ꯁꯤꯖꯤꯟꯅꯗꯦ ꯅꯣ ꯁ꯭ꯇ꯭ꯔꯦꯠꯅꯔ ꯅꯣ ꯅꯊꯤꯡ ꯁꯣ ꯑꯗꯨꯗꯗꯤ ꯌꯥꯝ ꯐꯔꯤ ꯍꯧꯖꯤꯛꯇꯤ ꯌꯥꯗ꯭ꯔꯦ Okay. Duga, what is the secret about your amazing skin? Skin. Oh, it's not amazing as well, but adubo adum hairge adum aigi kono tawi product adum khar seasonai adum Innisfree face wash adum nungtijagi adum ayamba matamda marirak mangarakti adum mai taba adum mangai. Hojiki latest oina ngarang nahan da release tawgiba film dudagi dialogue macha amtang tajage viewers ingi oina punamki oina handakta release tawkiba Koronganba 3 sitagi aise wa pangangan-damne du film duda haidi lukhrabi ama oiromnina dialogue yam ngangdab adu matek ama dialogue matek ama ningjangi adu tawjarge khagi chebenauga aduga igi nempok sariba mama thoi kano mama mombi ma moi anina kano khagi MU da tamona hairapa matang college tamona hairapa matang ni aduda iche ai yawarage da entrance to ima leikhidraba ipuroi bagi aina nungsijabado
ꯑꯗꯨꯒꯤ ꯊꯧꯅꯥꯗꯣ ꯑꯗꯨꯝ ꯄꯤꯕꯤꯌꯨ ꯍꯣꯏ ꯈꯤꯇꯪꯗꯤ ꯃꯥꯟꯅꯔꯦ ꯈꯤꯇꯪꯗꯤ ꯈꯦꯠꯅꯔꯦꯀꯣ ꯑꯗꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯅꯧ ꯅꯧꯕ